ꯂꯥꯡꯂꯦꯟ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯄꯒ ꯌꯦꯡꯕꯒꯨꯝ ꯇꯧꯔꯤ ꯂꯥꯡꯂꯦꯟ ꯈꯪꯂꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯀꯥꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯒꯨꯝ ꯃꯈꯣꯜ ꯇꯥꯔꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯗ ꯂꯥꯡꯂꯦꯟ ꯑꯃꯥꯏꯕꯤꯒꯤ ꯁꯤꯡꯗ ꯆꯜꯂꯕꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯄꯥꯈꯠꯄ ꯊꯥꯀꯠꯄꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯔꯣꯍꯤꯠ ꯑꯗꯨꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯃꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯖꯥꯎ ꯀꯥꯗꯨꯗ ꯂꯥꯛꯏ ꯌꯨꯝꯖꯥꯎ ꯀꯥꯗꯨꯗꯒꯤ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯡꯂꯦꯟ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯂꯥꯏꯁꯣꯜ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯂꯥꯡꯂꯦꯟ ꯃꯃꯥ ꯄ꯭ꯔꯦꯃꯤꯂꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ ꯃꯥꯒꯤ ꯈꯨꯅꯨꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨ ꯉꯝꯅ ꯄꯥꯡꯊꯣꯛꯂꯤ ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯈꯣꯏꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯆꯥꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯕꯅ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯗꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯂꯩꯔꯅꯤ ꯑꯃꯥꯏꯕꯤ ꯌꯥꯝꯕ ꯏꯔꯝꯗꯝꯅꯤ ꯅꯪꯒꯤ ꯅꯅꯤꯡ ꯀꯩꯁꯨ ꯊꯨꯡꯉꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯔꯒꯦ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯍꯧꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯏ ꯊꯋꯥꯏ ꯑꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯀꯤꯕꯤꯗꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯩꯇꯩ ꯃꯆꯥ ꯃꯥꯄꯨꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯊꯥꯡꯉꯝꯕ ꯅꯪꯒꯤ ꯑꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦꯍꯦ ꯀꯃꯥꯏ ꯇꯧꯅꯤ ꯊꯋꯥꯏ ꯑꯁꯤꯒ ꯑꯗꯨꯃꯛ ꯊꯦꯡꯅꯕꯗ ꯇꯥꯔꯦꯅꯦ ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯇꯗꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯂꯥꯟꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯔꯨꯞ ꯊꯦꯟꯗꯨꯡ ꯑꯃꯗꯤ ꯔꯤꯞꯁꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯅꯣꯡꯊꯥꯡꯉꯝꯕ ꯅꯪ ꯑꯣꯖꯥꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯍꯧꯗꯣꯛꯎꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯇꯧꯅꯤ ꯍꯥꯏꯕꯨ ꯑꯗꯨꯗ ꯈꯨꯠ ꯊꯥꯕ ꯌꯥꯗ ꯂꯩꯔꯦꯅꯦ ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯇꯧꯕꯤꯅꯨ ꯃꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯍꯟꯕꯤꯅꯨ ꯑꯩ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯀꯨꯞꯊꯅ ꯌꯦꯡꯂꯛꯑꯒꯦꯀꯣ ꯍꯦꯔꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅꯤ ꯀꯩꯗꯧꯒꯦ ꯅꯣꯡꯊꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯨ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯄ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯃꯒ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯥꯏꯕ ꯆꯤꯡꯑꯣꯏꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯉꯝꯂꯒ ꯃꯈꯣꯏꯕꯨ ꯍꯥꯠꯂꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪꯕꯨ ꯅꯊꯤ ꯊꯣꯛꯄ ꯐꯥꯎ ꯂꯥꯛꯅꯒꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒꯅ ꯍꯦꯟꯅ ꯊꯣꯏꯅ ꯍꯔꯥꯎꯅ ꯃꯥꯏꯀꯩ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯨꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯔꯒ ꯂꯩꯃꯥꯏ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯍꯣꯒꯥꯏꯔꯛꯏ ꯑꯁꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨ ꯍꯣꯒꯥꯏꯕꯗꯒꯤ ꯆꯐꯨ ꯑꯃ ꯐꯪꯂꯝꯃꯤ ꯂꯥꯡꯂꯦꯟ ꯆꯐꯨ ꯑꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ ꯆꯐꯨ ꯑꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝ ꯊꯣꯡꯒꯥꯟ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯇꯧ ꯑꯗꯨ ꯎꯍꯧꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨꯔꯣꯏꯕ ꯔꯣꯍꯤꯠ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯀꯩꯁꯨꯗꯤ ꯍꯥꯏꯗꯦ ꯂꯥꯡꯂꯦꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟ ꯏꯟꯅꯔꯛꯏ ꯁꯣꯝꯗ ꯑꯍꯤꯡ ꯑꯗꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯕꯅꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯃꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯃꯅꯤ ꯃꯌꯦꯛꯇꯤ ꯁꯦꯡꯅ ꯎꯔꯝꯃꯤ ꯃꯤꯇꯝ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯨꯟꯅ ꯀꯨꯞꯊꯅ ꯌꯦꯡꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯀꯨꯞꯊꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯎꯔꯝꯃꯤ ꯁꯕꯥꯜ ꯑꯗꯨ ꯅꯨꯄꯤꯒꯤ ꯁꯕꯥꯜꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ ꯔꯣꯍꯤꯠꯁꯨ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯅꯤꯒꯤ ꯊꯣꯡꯒꯥꯟꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯃꯅꯤꯒꯤ ꯌꯨꯝꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ ꯍꯥꯏꯗꯅ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯔꯣꯍꯤꯠ ꯑꯗꯨꯗꯤ ꯎꯔꯝꯗꯦ ꯃꯥꯅꯗꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯁꯤꯂꯦꯝ ꯑꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯗꯤ ꯆꯪꯂꯛꯀꯅꯤꯅ ꯅꯠꯇꯦ ꯑꯁꯤ ꯁꯤꯂꯦꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯣꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ
ꯆꯠꯅꯤꯡꯕ ꯐꯥꯎꯔꯤꯁꯦ? ꯑꯩꯕꯨ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤꯔꯥ? ꯑꯗꯨꯅ ꯐꯔꯅꯤ. ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯂꯒꯦ. ꯑꯁꯤ ꯈꯟꯅ ꯃꯅꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯅꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ. ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯅꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ. ꯂꯥꯡꯂꯦꯟꯅ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯗꯨꯗꯗꯤ ꯔꯣꯍꯤꯠꯁꯨ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯦꯟꯅ ꯊꯣꯏꯅ ꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ. ꯃꯅꯤꯒꯤ ꯌꯨꯝꯗꯒꯤ ꯃꯅꯤ ꯑꯗꯨ ꯇꯞꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯔꯣꯍꯤꯠ ꯑꯗꯨ ꯍꯦꯟꯅ ꯉꯛꯄ ꯐꯥꯎꯈꯤꯕꯅꯤ. ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯖꯤꯟꯈ꯭ꯔꯦ. ꯃꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ. ꯔꯣꯍꯤꯠꯁꯨ ꯃꯇꯨꯡ ꯏꯟꯅꯕ ꯂꯦꯞꯇꯦ. ꯁꯟꯇꯣꯁ. ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯕ ꯁꯟꯇꯣꯁ ꯑꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ. ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯎꯏꯁꯤꯟꯈꯤ. ꯇꯨꯝꯊꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ. ꯑꯃꯨꯛꯀꯁꯨ ꯁꯤꯔꯤ ꯁꯤꯔꯤ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ. ꯁꯟꯇꯣꯁ. ꯁꯟꯇꯣꯁ. ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯈ꯭ꯔꯕꯣꯏꯗꯤ ꯇꯧꯏ, ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗꯦ. ꯂꯥꯛꯁꯤꯟꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ. ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯌꯥꯝ, ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗꯤ ꯍꯦꯛ ꯎꯕꯗ ꯀꯤꯕꯕꯨ ꯐꯥꯎꯏꯅꯦ. ꯔꯣꯁꯟ ꯍꯥꯏꯔꯛꯏ. ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯍꯧꯕ ꯈꯣꯡꯅꯥꯡ ꯑꯗꯨꯗꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯩꯅꯣꯝꯗꯤ ꯊꯦꯡꯅꯈꯤ. ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗꯅ ꯀꯔꯤꯕꯨ ꯊꯦꯡꯅꯒꯗꯕ? ꯔꯣꯁꯟꯒꯤ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯀꯗꯣꯝꯗꯒꯤꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯦ. ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯃꯗꯤ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ. ꯆꯠꯍꯧꯔꯣ, ꯅꯈꯣꯏ ꯍꯤꯡꯅꯕ ꯆꯠꯍꯧꯔꯣ. ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯂꯔꯣꯏ. ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯥꯟꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯂꯔꯣই. ꯆꯠꯍꯧꯔꯣ, ꯅꯈꯣꯏ ꯍꯤꯡꯅꯕ ꯆꯠꯍꯧꯔꯣ. ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩ. ꯊꯣꯏꯅ ꯍꯥꯏꯔꯛꯏ. ꯑꯉꯥꯎꯕ ꯑꯣꯏꯔꯝꯅꯤꯗ. ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤꯕ ꯃꯌꯥꯝ ꯑꯗꯨ. ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯦ. ꯅꯥꯔꯛ ꯑꯁꯤꯗꯕꯨ ꯍꯪꯉꯣꯏ ꯁꯥꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ. ꯐꯔꯦꯁꯦ. ꯔꯥꯀꯦꯁ, ꯅꯪ ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯤꯗ ꯀꯥꯔꯒ ꯆꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯨ ꯑꯝꯇ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯑꯣ. ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯏ. ꯏꯁ, ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯤ ꯀꯥꯔꯗꯤ ꯑꯩ ꯀꯜꯂꯅꯤ. ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ. ꯐꯔꯦꯁꯦ, ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯔꯒꯦ, ꯑꯗꯨꯒ ꯌꯦꯡꯉꯒꯦ. ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯧꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈ꯭ꯔꯦ. ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯛꯏ. ꯍꯦꯟꯊꯣꯏ ꯍꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯀꯌꯥ ꯈꯪꯗ꯭ꯔꯤꯕ ꯑꯃꯗꯤ ꯈꯪꯂꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈ꯭ꯔꯦ. ꯎꯄꯥꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯍꯧꯔꯝꯃꯤ. ꯎꯄꯥꯜ ꯑꯗꯨ ꯄꯤꯛꯇꯛ ꯇꯧꯏ. ꯃꯤ ꯑꯃꯅ ꯀꯣꯟꯕꯗ ꯊꯨꯡꯕ ꯎꯄꯥꯜꯅꯤ. ꯎꯄꯥꯜ ꯑꯗꯨꯗ ꯃꯌꯥ ꯊꯧꯕ ꯕ꯭ꯂꯦꯗ ꯑꯃꯅ ꯈꯤꯇꯪ ꯂꯦꯜꯂꯒ ꯎ ꯑꯗꯨꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯇꯥꯍꯜꯂꯤ. ꯍꯦꯟꯊꯣꯏ ꯑꯗꯨ ꯃꯥꯛꯁꯅꯆꯤꯡꯕ ꯃꯁꯥꯗꯨꯗ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ. ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯍꯤ ꯑꯗꯨ ꯏꯁꯤꯡꯒꯨꯝꯅ ꯏꯔꯨ ꯂꯨꯏ. ꯄꯥꯇ꯭ꯔ ꯑꯗꯨꯒꯤ 5 ml ꯐꯥꯎꯕ ꯌꯧꯍꯜꯂꯤ. ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ. ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯁꯤꯗꯀꯤ ꯑꯣꯏꯕ ꯃꯍꯤ ꯑꯗꯨꯒꯤ ꯗ꯭ꯔꯣꯞ 3 ꯇꯥꯍꯜꯂꯤ. ꯑꯦꯁꯤꯗ ꯑꯗꯨ ꯍꯥꯞꯄ ꯂꯣꯏꯔꯗꯨꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯈꯔꯗꯤ ꯅꯤꯛꯏ. ꯑꯅꯤꯗꯨꯒꯤ ꯃꯤꯛꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯏꯁꯤꯡꯒꯨꯝꯅ ꯏꯔꯨ ꯂꯨꯔꯝꯕ ꯑꯗꯨ ꯗꯤꯞ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯆꯨ ꯑꯣꯜꯂꯛꯏ. ꯑꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯏ. ꯔꯣꯍꯤꯠ, ꯃꯁꯤꯒꯤ ꯎꯄꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯊꯣꯛꯂꯦ. ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ. ꯐꯔꯦ, ꯑꯗꯨꯗꯤ ꯎꯄꯥꯜ ꯑꯁꯤꯒꯤ ꯃꯍꯤ ꯑꯗꯨ ꯂꯧꯔꯣ. ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯁꯤ. ꯃꯍꯤ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯗꯣ ꯀꯨꯞꯊꯅ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯥꯗ ꯌꯧꯔꯒ ꯌꯦꯡꯂꯁꯤ. ꯑꯐꯕ ꯎꯅꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤꯗꯅ ꯑꯩꯈꯣꯏ. ꯁꯣꯝꯗ ꯁꯟꯇꯣꯁꯁꯨ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯅ ꯈꯨꯜ ꯑꯃꯗꯤ ꯎꯔꯝꯃꯤ. ꯈꯨꯜ ꯑꯗꯨ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗꯤ ꯑꯣꯏꯗ꯭ꯔꯦ. ꯍꯥꯟꯅꯒꯤ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ. ꯉꯁꯥꯏꯒꯤ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯜ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ. ꯁꯟꯇꯣꯁ ꯑꯗꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯃꯤ. ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦ ꯍꯥꯏꯕ ꯈꯪꯉꯤ. ꯁꯟꯇꯣꯁ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯁ꯭ꯇꯣꯔꯦꯖ ꯔꯨꯝꯗ ꯆꯪꯉꯛꯏ. ꯃꯃꯤꯠ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯀꯟꯅ ꯊꯤꯔꯤ.
Mana asumna thirikpana khaw amabu urami. Adudagi diary amabu lokthoraki. Diary adu paraga room adudagi tholaki. Santos magi bed mathakta phamlaga diary adugi ahanba makhum adu hangdoi. Aigi ayaba yawda aigi thamogi pawdum iriba aigi thamogi diary asibu pabigano. Irammiba mayek adu uraga Santos momominok tamlai masa khangda. Amuk mathangi laimai adu hangdoi. Photo ama mamang chebang aduda napsinbadu urami. Photo adu tamna chebang adudagi lauthoi aduga karino haibadu yengli. Nupi amaga nupa amaga lepminaraga kapa photo ni. Nupa adugi masak adu ubada. Santos ti ngakpana masa adu kainom tawkhre. Photo aduda mamit adu chongthokpi phaw munna yengsilai. Santos masinda tapna sondokhi. Rohit. Asumna sum lakpana mina changba ngamnadrawa chingyadugi lambi macha ama leiriba aduda Langlen amadi mani changkhre. Langlen amadi mani makhoi anigi matau adu yengliba Rohiti angakpa haibadu oikhre. Kari matongno haiba phaw khangdre ngasigi numit asibu karino haibadu yaukhre. Rohit kirasukina makhoi anigi tung inaba lepte kine changlakpana Langlen amadi mani makhoi anina tawramiba adu Rohina ure. Anglengi makhutta utub ama pairaga manigi makokta thombai tawramba adudadi Rohit tu chungkhibani. Rohit mani tamna chensilaktuna manibu laktana inthoi adubu Langlen na pairaga thomna iba utub adunadi Rohit ki makokta thomkhre. Adubu manidi wakhal tahore ngasai makhai manibu thamaiduna purakhibani. Langlen na hojikti mani wakhal laabanina tunghalna yenglai. Adubu Rohit na lairamiba phibam adu ubada manidi swai laukhre. Manidu Rohit ki manak tamna chensilakpa aduga Rohit adu kongkhattuna mafam adudagi chenthokna bahotnai. Adubu manigi makhong adu miyoi amana paisinduna thamkhibaga manakhre lengba otpa ngamlamde. Langlen adu makhoi anigi matau adu ubada yenglaga hauna nolai. Yum adugi manungdana nupi adu haraugadra kapkadra haiba khangdre. Silaima Yaisna amadi bebe makhoi ahumgi saktam adu ubada karino khangdaba amadi masada phawrammi. Saktam adu urabada nupi adu adwaigi akoiba aduda oini yenglai khara chathoaga leirami laimai makhada khara tharaba lairik ama adugi manakta changsilaktuna lairik adu lokhatli aduga jaga amada phamthaduna lairik adu panaba tawroi. Manina hari Langlen aikhoina nafamda kari lankhre aikhoi natrasu nangi hek na puroibabu hatpa ngamlaba nangbu karamba nupino. Langlen harauna leiri manina hairaiba wadu tabada harauramba adu chap leptuna angangba machu kana mitudagi thauraba mityengna manida sangtrik yenglai. Kanagi ipuroiba karigi landaba nakhoibu tumna hatlaga aigi thawai asina penba haibadu oirani. Adugini aigi thawai asina nakhoibu hatnaba hotnariba. Langlengi saktamda leiramiba saktam adu magi asengba saktamda onthoklai. Nupi adugi orakliba phibam adu ubada manidi mihul swai lauba haibadu oikhre. Akiba phanglaba saktam adu ubada manidi wanthadi haibada ngaire. Masa adu tumina leikhre. Adubu somdana amaiba chingoi badu kari tawne haiba phaw masa adu karim khangdre. Magi lagi thoram adu loisinduna tawbam khangda laining thogi kara chatlaga lei. Amaiba chingoi ba wakhal thoktre. Santos photo aduda mamit aniduna chongthokpi phaw yenglambadagi laithoraktuna diary da amu onsilai. Atoppa laimai amu hangdo maming ama chaungna tharami laimai aduda Santos masin thokna pathorai. Ningtharla aigi punsida ahanba thengnakiba nungsibani. Aigi nungsiba yambung puren. Mana khangba khangdaba aigidi nungsibani. Nangna aigi thamoigi mapu oiribani. Nangna yambung puren. Wahai asi paba loibaga amung anauba chebang amu hangdorai. Asumna irami 2015 first semester MEU. Nongthang aman harai. Ningtharla su mi amana koubai makhol tai haiduna kanano haina yenglai. Adubu lairamiba misak adu ubada bitkalone hankhre haiduna hainingda. Karira Ripsan haire. Ningtharla aiki marup nongthangna nangpu apam nungsi phawpane nang kri khanpra. Ningtharla na
ꯑꯩ ꯃꯥꯄꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯤꯌꯣ ꯔꯤꯞꯁꯟꯅ ꯅꯤꯡꯊꯔꯂꯥ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯪꯄꯨ ꯅꯨꯡꯁꯤꯕꯗꯤ ꯑꯍꯣꯡꯕ ꯂꯩꯕꯤꯔꯣꯏꯀꯣ ꯅꯤꯡꯊꯔꯂꯥꯅ ꯌꯥꯝꯅ ꯇꯥꯅꯤꯡꯇ꯭ꯔꯦꯀꯣ ꯂꯦꯞꯄꯤꯌꯨ ꯑꯗꯨꯋꯥꯏꯗ ꯇꯥꯞꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯏꯐꯝꯇ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯔꯂꯥ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯣꯡꯊꯥꯡ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯞꯁꯟ ꯌꯥꯅꯤꯗ ꯇꯞꯅ ꯁꯨꯝ ꯇꯧꯁꯤ ꯊꯕꯛꯁꯦ ꯑꯩ ꯅꯤꯡꯊꯔꯂꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯉꯝꯗꯕꯅꯤ ꯅꯣꯡꯊꯥꯡ ꯉꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯊꯦꯟꯗꯨꯡꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯊꯥꯡ ꯑꯗꯨꯗ ꯀꯥ ꯍꯦꯟꯖꯤꯟꯅ ꯈꯟꯅꯨꯗ ꯅꯨꯄꯤꯕꯨ ꯃꯥ ꯃꯇꯣꯟ ꯇꯔꯣ ꯅꯨꯄꯤ ꯌꯥꯝꯃꯤ ꯀꯩꯗꯧꯒꯦ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯒꯦ ꯚꯥꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ ꯃꯤꯒꯤ ꯈꯪꯅꯕ ꯂꯩ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄ ꯐꯥꯎꯗ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯑꯩ ꯇꯧꯒꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯍꯩꯁꯤ ꯈꯛꯅꯦ ꯍꯥꯏꯅꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯋꯣꯏꯕ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯆꯟꯅꯔꯣꯍꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦꯅ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯄꯦꯜꯂꯦꯀꯣ ꯑꯩ ꯑꯋꯣꯏꯕ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯆꯟꯅꯔꯣꯍꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦꯅ ꯍꯥꯏꯗꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯤꯁꯦ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩ ꯔꯣꯅꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯅꯪꯅꯤ ꯀꯩꯗꯧꯒꯦ ꯅꯇꯨꯗꯣ ꯀꯅꯥꯅꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯝꯃꯣꯏꯀꯣ ꯇꯞꯅ ꯇꯧꯁꯤꯕ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯒꯦꯔꯥ ꯄꯨꯔꯦꯟ ꯅꯪ ꯁꯤꯗꯤꯕ ꯑꯁ ꯀꯃꯥꯏ ꯍꯥꯏꯅꯅꯤ ꯍꯣ ꯌꯥꯔꯦ ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ 9:40 AM ꯑꯩꯅ ꯅꯪꯗꯧ ꯃꯥꯟꯗꯦꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯅꯣꯏ ꯁꯥꯏꯒ ꯄꯨꯟꯅ ꯅꯨꯡꯁꯤꯕꯤ ꯈꯨꯜꯗ ꯆꯠꯂꯨꯕꯗꯤ ꯌꯥꯕꯅꯤꯀꯣ ꯌꯥꯏ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯅꯤ ꯑꯗꯨꯁꯨ MU ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ MU ꯌꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯉꯛꯏ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯈꯣꯏꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯨꯔꯦꯟ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯂꯛꯏ ꯂꯤꯂꯤ ꯇꯞꯅ ꯂꯥꯛꯑꯣ ꯇꯨꯁꯤꯟꯅꯤꯌꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯔꯝꯃꯤ ꯔꯣꯅꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯈꯣꯏ ꯀꯧꯕꯤꯔꯛꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯠꯈ꯭ꯔꯒꯦ 9:40 ꯀ꯭ꯂꯥꯁ ꯂꯩ ꯍꯧꯖꯤꯛ 9:30 ꯆꯠꯂꯦ ꯑꯩꯗꯤ ꯆꯪꯉꯝꯃꯒꯦꯀꯣ ꯂꯥꯛꯑꯣꯅꯦ ꯅꯪꯁꯨ ꯃꯁꯤꯗꯤ ꯆꯪꯉꯨ ꯌꯥꯔꯦ ꯅꯪꯀꯣ ꯌꯥꯝ ꯋꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯔꯣꯅꯥꯟ ꯅꯣꯡꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯂꯤꯂꯤ ꯆꯪꯉꯦꯀꯣ ꯆꯪꯈ꯭ꯔꯦ ꯔꯣꯅꯥꯜꯁꯨ ꯂꯝꯕꯤꯗꯅꯤ ꯅꯤꯡꯊꯔꯂꯥꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯔꯣꯅꯥꯜ ꯌꯥꯝꯕꯨꯡ ꯄꯨꯔꯦꯟꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯅꯤꯡꯊꯔꯂꯥ ꯂꯥꯛꯑꯦ ꯃꯄꯥꯜꯗ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩꯗꯤ ꯆꯪꯉꯝꯃꯒꯦ ꯍꯥꯏꯅ ꯆꯪꯉꯛꯑꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯁꯤꯗꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯅꯠꯇꯦ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯅꯤꯡꯊꯔꯂꯥ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯤꯡꯉꯝꯂꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯑꯝꯕꯅꯦ ꯑꯩꯒꯤ ꯈꯨꯜꯖꯥꯒꯤ ꯏꯕꯨꯡ ꯇꯝꯃꯦ ꯑꯗꯨꯒꯤ ꯃꯅꯥꯛ ꯂꯥꯛꯑꯝꯕꯅꯦ ꯔꯣꯅꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯂꯩꯔꯤ ꯑꯗꯨꯅ ꯆꯪꯉꯝꯃꯒꯦꯀꯣ ꯅꯤꯡꯊꯔꯂꯥ ꯑꯃꯗꯤ ꯅꯤꯡꯉꯝꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯎꯔꯦ ꯄꯨꯔꯦꯟ ꯑꯃꯗꯤ ꯂꯤꯂꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯅꯤꯡꯊꯔꯂꯥ ꯃꯁꯥ ꯈꯪꯗ ꯇꯞꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯍꯥꯏꯅꯔꯨꯕ ꯇꯧꯗ